Akashvani Imphal Moirangthem Ibehaibi pau pajari ahanbada maruiba pau Security Force na Raija sigi tongan mafamsingdagi aina thingkhraba lalongdupsinggi mioi mari phare Delhi Vidhan Sabha Mikalgi Board hojik chanti oina thadanari ayuk pung 13 phawbada board thadanabagi sang chada 17.8 oiri Kendragi lau singu mantri Shivraj Singh Chauhana ngasi water set jatra Haudokani amasung kuntra Nepal suba Uttarakhand National Games ki rowing gi meter lising ani gi nupi gi school event Manipurna ngasi senjegi takaman ama phangba ngamle Security Force na Raija sigi sing amasung tampaki singnaba mafam singda thibumagi thabak leptana chathari Manipur Police ki pauna hai Imphal East Police na Mahabali dagi aina thingkhraba KCP PWG gi active cadre ani phare makoi greater Imphal area da leiba miyam sarkar gi karmachari sing amasung dukan sing dagi namduna sel khaibada chenaba miyo sing ni hairi pharaba miyo sing adudagi magazine ka konana M20 pistol ama kapa yariba maru manga saka ani panba gari ama mobile handset ani phangle Imphal West jila gi tael kolom lekai dagi aina Thingkhrabala lolu UNLF ki active cadre ma police na phare mahak Imphal da leiba sarkar gi officing dagi sel khaibda chenaba misakni pharba mioi adudagi mobile handset ama sakani panba gari ama phangbangamle amaromda Bishnupur Police Commando amadi CRPF ki apunba kangbu amana ngarang Bishnupur jila gi ningthokong ITI Road Ward number 13 da thibo humbagi thabak chathabada RPF pele gi haiba mioi ama phare mioi asin nambol Bishnupur amasung thokong area da leiba sarkar gi karmachari sing amadi miyam dagi sel khaibada chenabani hairi pharba mioi asidagi mobile phone ahum phangle marak asida akanbu section thoranga loinana National Highway 2 amasung National Highway 37 da nomada tangai phadana sangba potlam sing puba gari Sahum manga amasung sani kunmathoi Imphal da pusilakre English singani kunmathoi gi November kunmathoi da Manipur gi mafum khada da lalhobaga mari leina ba thodok ta laikhidraba Assam Rifles ki personnel singi mafam de kai kunaba utpa thoram sing ngarang su Champur jila da pangthokre thoram madu da khoga garrison bu laikhidraba karne Biplab Tripathi ki maming lawduna Biplab garrison hana maming on ki thoram madu da RGR South Major General Rabarup Singh Charuk Yaki Amuram da Assam Rifles na lupa lakuntra mangarongi mamal oigadaba heroin gram yankai ronga konana nupi ama mizarangi aizol jilagi dorpui dagi phare hairi Ani suba ikoi gi Imphal International Film Festival lisingani kunmanga hayeng Imphal gi Palace Compound leba City Convention Center da Mukhyamantri Nongtham Biren na Hogdok lagani Manipur State Film Development Society amasung Manipur State Film and Television Institute na sinba Hogdok pogi thoram da Haksel Mantri Dr. Sapam Ranjan Singh Sangnaraba Film Director Aribam Sam Sharma amasung Chief Secretary PK Singh Saruk Yagani Hogdok pogi thoram da nauna semdokloba Manipur Film Sano Theater Mari Manipur State Film Development Society Tantha Police QMax amasung Sandakriti Auditorium da utkani Komsi Sahiki International Film Festival asida mapandai baki film sing yauna punna film yankai mari utkani Festival asiga mari lena na ngarang pangthok pawgi mifam amada festival asigi director na high festival asi yangnabagi damag delegate pass pai bagi tangai phadabalai Film yangning basing na online natraga offline ki khothang da delegate pass loba yagani delegate pass loning basing na film festival asi website www.eiiff.org dagi loba yagani Assessment evaluation amasung question setting high behiramda nimit humni chathaga daba workshop mamanga sidagi Manipur University gi court hall da hokre thoramasi Manipur University gi examination section amasung UGC Malviha Mission Teacher Training Center anina punna khusamna duna pangthokpani thoramadu da wangang bada University asigi Vice Chancellor Professor and Lokendran High University amasung mahiroi singi marakta maru oiba e pauksing phawdokna bada website sing na sauna mateng oiri Mahiroi sing akupa marol sing University website ta masagi ID sing da upload tawgadabani University gi maikei da kisu mahiroi sing gi oiba maru oiba warol sing website ta upload tawri ma hai How to give information, what are the information to be given in order to help this, what are the information to be given to the university and so on and so forth. Now,
All information that the students have provided so far have already been uploaded by the university. We have also got our own official in the university, Dr. Rupachandra is there. He is responsible. He is the nodal officer for Academic Bank of Credit. Tabi ba pausi Akashbani Imphal dagini. Delhi Vidhan Sabha Mikal gi bot hawjik shanti oina thadhanari bot midang waidam pung 3 phawa thadhanagani ayuk pung 12 phawda bot thadhanabagi sangsa da 18.10 manga oike Rashtrapati Draupadi Murmu Mapan Thoram Mantri Dr. S. Jaishankar Kendragi Mantri Hardip Singh Puri Lok Sabha gi Birodi Lusingba Rahul Gandhi Chief of Army Staff General Upendra Dwivedi yauna Lusingba kayana makoi gi polling station singda bot thadhanaki Akan ba section Thoranga loina na polling station lising traum dai started hen hangdokli mikal asida nupi voter lak muda ni thoi amasong nupa voter lak matpu humde yauna voter kwati ama lak yangkai taruk hen bana mirep satuk marpudha mapan gi marai bak lekani vote masing lak liba thangja namita thigani Mikal asida marui balamba oiriba Aam Aadmi Party amasong Congress na sit umbudra magta mirep thadokli NDA gi mapang dol oiriba BJP na sit umpuni panda JDU amasong LJP na sit amamamda mirep thadokli Pradhan Mantri Narendra Modi amasong Delhi gi Uparajapal Binay Kumar Saxena na Mikal asida miyam thoroktuna ganda datnagi kumai asida saruk yabaga loinana makoi gi mamal yamlaba bot thadabinaba appeal tawri Kendra gi lau sing Mantri Shivraj Singh Chauhan ngasi water set jatra hongdokani masina lebak asigi miyamda ising amasong lebak lehau yokatuna thamnawi matangda hena khanganabani Jalaye Dhana Dhaniya haiba hiramda pangthokadaba jatra asigi nungi oba wakalondi water set development gi thabak thoram chingi matangda miyam busaruk yahanba amasong khanganabani jatra asida raija kuntaruk amasong union territory ani gram panchayat lising taru satruk mudra humdoida Project Sanipan Supna Manga Henbada Numit Humpudagi Marpudara Pawda Ben Singna Koina Satkani Pradhan Mantri Krishi Sinchayi Yosna 2.0 gi Saruk Ama Oina Pangthokadaba Jatra Achina Mausagi Oiba Pothok Sing Niyom Chumna Chijina Bagalenana Lau Singu Lomi Singi Punsi Mahing Amsung Akoiba Gipibam Pagatna Pandam Tamli Ngarang New Delhi da Pawmi Singa Unaba Amada Sri Chauhan miyam na jatra asida saruk yabiduna ising yoksintuna thamnaba amasung lebak lehau mangandana honarasi hana appeal tawki Pradhan Mantri Narendra Modi na Prayagraj chatuna Mahakumbh Mela da saruk yari Sri Modi na sangam da iruptuna lai kurungkre Uttar Pradesh ki Mukhyamantri Yogi Adityanath Mela asida saruk yari sahi asigi January 12 Pauksa Purnima numitagi Mahakumbh hokibani amadi tha asigi kuntaruk Mahashivratri Nimit Phawa Chathagani Inkom Jali Singam Samapani Putaragi August 15 da Bharana Ning Tamba Phangkibagi Pau Yahan Hana Akashbani gi Thongda Lauk Thokiba Bhen Kataraman ngasi laikidre masagi sahi sama subna ani sukre Kunthani Pal Suba Uttarakhand National Games ki Loyingi Meter Lising ani gi nupi gi school event Manipur gi Thangjam Priya Devi amasung Hawizam Tenden Thoi Devi gi Jurana ngasi chenjengi takman ama phangbangamle game sasida Manipur na sana gi 13 lupa gi 10 chenjengi taruk punna takaman kuntarit phangduna manga suba maphamda leiri Laithiraba Saman Arora da Sahitya Academy Award ising ani kunmari piragani mahaki dogri lairi ek hor aswathama da pibani mana asida Kori gi plak ama seloina lupa lak ama mahaki imong manungda tha sigi nipan da New Delhi da pangthokpa akanaba thoram amada khosinagani aroibada maruiba pau amo security force na raija sigi tongan mamapam singdagi aina thingkhraba lalulup singi mei mari phare Delhi Vidhan Sabha Mikal gi bot hawjik chanti oina thadhanari ayuk pung 13 phawbada bot thadhanabagi chang sada 13.10 manga oiri Kendra gi lau singo Mantri Shivraj Singh Chauhan ngasi water set jatra hodokani amasung kunthra Nepal suba Uttarakhand National Games ki heroing gi meter lising ani gi nupi gi school event ta Manipur na ngasi chenjengi takaman ama phangbangamle pauloi jare